मुहम्मद सल्लल्लाहु अलैहि वसल्लमना मक्कादगी मदीनादा लाकपदगी मतम खुदिंगमक्ता लान अमसुंग जिहादता पुकनिंग ओंसिंदुना लेरम्मी इस्लामगी चाखोटनबगीदमक थेंगनबा याबा खुदिंगमक थेंगनदुना लेरम्मी लैजबी माल थवाई कथोकपा याबा कथोकलम्मी मरक असिदा करिगुंबा तंगदु लेतारबदी खुदोंग थीबा लेत्रबदी मतम असिदसु तुमिन्ना नुंगाइथोक्तुना लेथोक्ते मतम असिदा अतोपा थौरांग अमदा लै मरोइना थौरांग अमदी लैमिनरिबा मखोय खुदिंगमक अमगा नुंसी चानना अमगा अंगंबा मतेंग पांगनदुना करम हाइना मयाम पुम्नमकपु मतम पुम्नमक्ता पुंसिंदुना थमसिगे हाइबसिदनी मुहम्मद सल्लल्लाहु अलैहि वसल्लमगी नकनबा मरुपसिंग महाका मतम अयाम्बदा लैमिनबसिंग यामनसु हैसिंगबा अमसुंग वखल लौसिंग यामना लैबसिंग अदुगा मतम खुदिंगमक्ता लैनरिबा मरी अदु चेचिन्नबा होनै मखोयबु यामना नुंसी चाना तौई मखोयसिंग असिगा मतम खुदिंगमक्ता मरी चेचिन्ना लैननबगीदमक थौरांग कया तौदुना लै नुंसी चानना लैमिनबा असि मतम खुदिंगमक्ता मतौ करमना मरी असि चेचिनहनगनी हाइबा तारबदी मसी करम तौगनी हाइबसिगी मतांगदसु मुहम्मद सल्लल्लाहु अलैहि वसल्लमना लंबी यालम्मी मदुदी मुहम्मद सल्लल्लाहु अलैहि वसल्लमगी ख्वाइदगी नकनबा मरुप अनि लेरम्मी मखोय अनि असिना मतम खुदिंगमक्ता मुहम्मद सल्लल्लाहु अलैहि वसल्लमगी नाकेता लेरम्मी मखोय अनि अदुगी मचानुपीसिंगबु लौरगा हानदगी अमुक हेना मरी चेचिलहलम्मी हजरत अबू बकरगी मचानुपी आयशा रज़ियल्लाहु अन्हा नि महाकसु मुहम्मद सल्लल्लाहु अलैहि वसल्लमगा लुहोंकी मुहम्मद सल्लल्लाहु अलैहि वसल्लमना महाकी मचानुपीसिंग महाकी लोइनबसिंगदा लुहोंकी असुम तौदुना मखोयगा मरी चेचिनहनकी मुहम्मद सल्लल्लाहु अलैहि वसल्लमगी मचानुपी अतोंबी फातिमा नि महाकी ख्वाइदगी नकनबा हाइब इनबा अलीगा मचानुपी फातिमागा लुहोंकी मुहम्मद सल्लल्लाहु अलैहि वसल्लमगी मचानुपी रुकैया कौबी अमसु लेरम्मी महाकसु उस्मानगा लुहोंकी उस्मान असी अल्लाह गी रसूल बु थवाई हक्चांग यावना नुंसीजबा मियोय अमनी मुहम्मद सल्लल्लाहु अलैहि वसल्लमना बदरगी लानफमदा चतख्रिङैदा महाकी मचानुपी रुकैया दुनिया असिदगी खुंचानकी महाक हानदगी नादुना लेरखिबनी उस्मान रुकैयाना नादुना लैबना महाकपु थादोकपा याखिदे मरम अदुना बदरगी लांदा उस्मान यावबा ngамखिदे रुकैयाना लैखिद्रबा मतुंगदा मुहम्मद सल्लल्लाहु अलैहि वसल्लमना महाकी अनिसुबी मचानुपी उम्मे कुलसुमगा उस्मानगा लुहोंकी मरम असिना उस्मान असी जिन्ना नूराई गी मिंगथोन फंकी मुहम्मद सल्लल्लाहु अलैहि वसल्लमना महाकी नुपीसिंगबुसु अवाटपा अमता लहलमदे मखोय खुदिंगमक्की पुकनिंग पेलहलम्मी महाकी लोइनबीसिंगदसु खंगहलम्मी मदुदे अल्लाहगी लंबीदा सीखरबा नुपासिंगगी नुपीसिंगबु अमसुंग मखोयगी मचासिंगबु यंगसिनबिगदबनी यारगदी मखोयसिंगा लुहोंगदबनी मखोयगी मचासिंगबु योक्पी थाकपीगदबनी मखोयगी नुपीसिंग अदु कनासु लैजद्रबा पितत पततपा ओहलोइदबनी बीबी जैनब कौबी नुपी अमा लेरम्मी महाक खुजैमागी मचानुपीनी महाक यामना तब इंगबा अमसुंग नुंसी हैबी नुपीनी सदका खैरात तौबा यामना पामजबी नुपीनी मरम अदुना महाक असि उम्मुल मसाकिन हाइना ममिंग चतखी बदरगी लानफमदा महाकी मपुरोइबा लैखिदे महाक लोखरा ओइखी मुहम्मद सल्लल्लाहु अलैहि वसल्लमना महाका लुहोंकी बदरगी लानफमदा येकनबसिंग ममाई लेथोक्तुना चेनबा ताखी मसीगी अचोपा असि मखोइना खांगदुना लैबा ngамगदरा मखोइगी चाउथोकचबा लेमजबा खुदिंगमक्ता अवाबा चैथेंग अमा ओइखी मखोइना हिंगलिङैदा मसीगी अचोपा असि खांगदुना लैथोपा ngамगदरा येकनबसिंगी थमोइदा करी फारमगनी हाइबसि मुहम्मद सल्लल्लाहु अलैहि वसल्लमना खंगदबा नते मखोय तुमिन्ना फमदुना लैथोकलोय हाइबसि मुहम्मद सल्लल्लाहु अलैहि वसल्लमना खंगी मखोय अशोकपा नुंसा अमना कङाउनबगुमनी मखोय सावनबदगी मखोयगी इ इंगथकिरमी मखोयगी सिगिबा लानमीसिंग अदुगी लमन खुमद्रिबा फावबा मखोय तुमिन्ना लैथोकपा ngамलोय मखोय सोयदनमक लमन खुमलकनी मुसलमानसिंगना मखोयगी ललोन इतिकी माल चांगसु मुनखी मरम अदुना मखोयगी लंबीसु ओनबा ताखी मसीना मरम ओइदुना मखोयगी मैचाक अमुक हेंगतकी
ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯃꯟ ꯁꯤꯡꯅꯕꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤꯗꯃꯛ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯟ ꯇꯥꯔꯛꯀꯅꯤ꯫ ꯃꯛꯀꯥꯗ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯀꯟꯅ ꯀꯟꯈꯠꯂꯛꯈꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯆꯆꯥ ꯍꯖꯔꯠ ꯑब्ꯕꯥꯁ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛ ꯃꯛꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯑꯃꯕꯨ ꯃꯗꯤꯅꯥꯗ ꯊꯥꯈ꯭ꯔꯒ ꯄꯥꯎꯁꯤꯡ ꯑꯗꯨ ꯌꯧꯍꯟꯈꯤ꯫ ꯀꯨꯔꯦꯁ ꯂꯥꯟꯒꯤꯗꯃꯛ ꯃꯗꯤꯅꯥꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯃꯤ, ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯂꯥꯟꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯋꯥꯠꯈꯤꯗꯦ꯫ ꯑब्ꯕꯥꯁꯅ ꯃꯍꯥꯛꯅ ꯊꯥꯈ꯭ꯔꯤꯕ ꯃꯤ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯗꯤꯅꯥ ꯌꯧꯅꯕ ꯍꯥꯏꯈꯤ꯫ ꯄꯥꯎ ꯑꯁꯤ ꯐꯪꯕꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ, ꯑꯗꯨꯕꯨ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯒꯤ ꯃꯁꯤꯡ, ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯂꯣꯏꯅꯔꯛꯂꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯉꯛꯄꯗꯤ ꯐꯥꯎꯈꯤ꯫ ꯀꯨꯔꯦꯁꯅ ꯊꯧꯔꯥꯡ ꯑꯁꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯇꯧꯈꯤ꯫ ꯂꯥꯟꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯛꯈꯤ꯫ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯦꯝ ꯁꯥꯈꯤ꯫ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯟꯃꯤ ꯑꯣꯏꯍꯟꯈꯤ꯫ ꯀꯨꯔꯦꯁꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯞꯈꯤ꯫ ꯐꯨꯔꯨꯞ ꯃꯁꯤꯡ ꯀꯌꯥꯅ ꯌꯥꯎꯔꯛꯈꯤꯕ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯅꯆꯦ ꯏꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯦ꯫ ꯃꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯦ꯫ ꯂꯥꯟꯃꯤ ꯁꯦꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯊꯧꯔꯥꯡ ꯂꯧꯈꯤꯕꯗꯤ ꯃꯈꯣꯏꯒꯤ ꯁꯩꯔꯦꯡ ꯊꯤꯔꯒ ꯁꯛ ꯁꯣꯟꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯆꯠꯂꯒ ꯁꯛ ꯁꯣꯟꯈꯤ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯥꯟꯗ ꯆꯪꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯍꯟꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯈꯤ, ꯑꯗꯨꯒ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯔꯛꯈꯤ꯫ ꯅꯨꯄꯤ ꯀꯌꯥꯃꯔꯣꯝꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯕꯗꯔꯒꯤ ꯂꯥꯟꯗ ꯁꯤꯈꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯥꯎꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯕꯗꯔꯗ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯒ ꯊꯧꯒꯠꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯂꯤꯕꯗꯤ ꯍꯤꯟ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯥꯇꯤꯐꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯑꯕꯨ ꯁꯨꯐꯤꯌꯥꯟꯒꯤ ꯅꯨꯄꯤꯅꯤ꯫ ꯕꯗꯔꯒꯤ ꯂꯥꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥ, ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯆꯆꯥ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯊꯦꯛꯂꯝꯃꯤ꯫ ꯏꯒꯤ ꯂꯃꯟ ꯁꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯩꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯂꯥꯟꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯔ ꯑꯃꯁꯨ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯆꯠꯄꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯩꯍꯧꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ꯫ ꯇꯥꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯗꯤ ꯖꯨꯕꯩꯔꯒꯤ ꯃꯆꯥꯅꯨꯄꯥ ꯃꯨꯇꯏꯝꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯁꯨ ꯕꯗꯔꯒꯤ ꯂꯥꯟꯗ ꯁꯤꯈꯤ꯫ ꯖꯨꯕꯩꯔꯒꯤ ꯍꯞꯁꯥ ꯅꯦꯒ꯭ꯔꯣ ꯃꯅꯥꯏ ꯑꯃ ꯂꯩꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯋꯥꯔꯁꯤ ꯀꯧꯏ꯫ ꯃꯍꯥꯛ ꯇꯥ ꯂꯪꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯇꯥ ꯂꯪꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯅꯤ꯫ ꯖꯨꯕꯩꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ, ꯋꯥꯔꯁꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯆꯆꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯠꯇ꯭ꯔꯒ ꯍꯝꯖꯥ ꯅꯠꯇ꯭ꯔꯒ ꯑꯂꯤ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨ ꯍꯥꯠꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯅꯤꯡꯇꯝꯍꯟꯒꯅꯤ꯫ ꯍꯤꯟꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯁꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯁꯤꯡ ꯑꯗꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯠꯇ꯭ꯔꯒ ꯍꯝꯖꯥ ꯅꯠꯇ꯭ꯔꯒ ꯑꯂꯤ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨ ꯍꯥꯠꯂꯕ ꯅꯪꯕꯨ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯥ ꯄꯤꯒꯅꯤ꯫ ꯋꯥꯔꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯋꯥꯁꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯗꯤꯅꯥꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯂꯞ ꯃꯤ 3000ꯅꯤ꯫ ꯁꯒꯣꯜ 200 ꯑꯃꯁꯨꯡ ꯎꯠ 3000ꯒ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯕꯨ ꯁꯨꯐꯤꯌꯥꯟꯅ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯅꯨꯄꯤ 15ꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯐ ꯄꯨꯡ ꯊꯤꯜꯂꯝꯃꯤ꯫ ꯕꯗꯔꯒꯤ ꯂꯥꯟꯐꯝꯗ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯗ ꯏꯁꯩꯒꯤ ꯁꯩꯊꯥ ꯑꯣꯏ꯫ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯗ ꯀꯌꯥꯗ ꯆꯣꯞꯈꯤꯕ ꯃꯗꯨꯒꯤ ꯁꯣꯏꯗꯅꯃꯛ ꯂꯃꯟ ꯈꯨꯝꯂꯒꯗꯕꯅꯤ ꯍꯥꯏꯅ ꯁꯩꯊꯥꯗꯨꯅ ꯏꯁꯩ ꯁꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯕꯨ ꯑꯃꯔ ꯑꯧꯁꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯧꯁ ꯐꯨꯔꯨꯞꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯅꯤ꯫ ꯏꯁꯂꯥꯝ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤꯗ ꯃꯤꯍꯧꯔꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯗꯤꯅꯥꯗ ꯌꯨꯝ ꯍꯣꯡꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ
ꯃꯗꯤꯅꯥꯗꯒꯤ ꯃꯀꯥꯗ ꯌꯨꯝ ꯍꯣꯡꯈ꯭ꯔꯒ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯌꯦꯛꯅꯕꯁꯤꯡꯒ ꯄꯨꯟꯈꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕꯁꯤꯡꯁꯨ ꯃꯀꯥꯗ ꯆꯠꯈꯤ ꯑꯕꯨ ꯑꯃꯔꯅ ꯀꯨꯔꯦꯁꯁꯤꯡꯗ ꯍꯥꯏ ꯆꯠꯂꯁꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯊꯣꯔꯛꯂꯕꯅꯤꯅ ꯃꯗꯤꯅꯥꯗ ꯂꯩꯍꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒ ꯄꯨꯟꯁꯤꯟꯒꯅꯤ ꯑꯗꯨꯒ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯂꯣꯏꯅꯕ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ ꯑꯁꯨꯝ ꯆꯠꯄꯗꯨꯅ ꯃꯈꯣꯏ ꯑꯕꯋꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯃꯥꯒꯤ ꯀꯕꯔ ꯂꯩꯐꯝꯅꯤ ꯍꯤꯟꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯆꯥꯔꯦ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯃꯥꯒꯤ ꯀꯕꯔ ꯑꯗꯨ ꯐꯨꯛꯇꯣꯛꯎ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯗꯦ ꯁꯣꯏꯗꯨꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯇꯧꯒꯅꯨ ꯃꯔꯝꯗꯤ ꯕꯅꯤ ꯈꯥꯖꯥ ꯑꯃꯁꯨꯡ ꯕꯅꯤ ꯕꯀꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯀꯕꯔꯕꯨ ꯐꯨꯛꯈꯤꯅꯤ ꯃꯈꯣꯏ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯗꯨꯅ ꯃꯈꯣꯏ ꯑꯀꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯦꯞꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯐꯝ ꯑꯃꯅꯤ ꯃꯗꯤꯅꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯅꯤ